ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯁꯥꯃꯨ ꯀꯧꯕ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯁꯨ ꯂꯩꯔꯕ ꯑꯍꯜ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯥꯃꯨꯒꯤ ꯃꯆꯥ 5 ꯂꯩ, ꯅꯨꯄꯤ 4ꯅꯤ, ꯅꯨꯄꯥ 1꯫ ꯅꯨꯄꯤꯁꯤꯡꯗꯤ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯅꯨꯄꯤ ꯊꯤꯗꯨꯅ ꯆꯍꯤ 5ꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ꯫ ꯁꯥꯃꯨ ꯌꯥꯝꯅ ꯉꯟꯅ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯁꯣꯜꯂꯕ ꯍꯅꯨꯔꯕ ꯑꯍꯜ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯄꯤꯁꯛꯇꯤ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯍꯅꯨꯕꯤꯗ ꯍꯅꯨꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯥꯃꯨꯅ ꯏꯔꯨꯁꯦ, ꯐꯖꯅ ꯂꯨꯊꯣꯛꯂꯒ ꯏꯆꯥ ꯏꯃꯧ ꯎꯗ꯭ꯔꯤꯉꯩꯗ ꯂꯩꯕꯥꯛ ꯂꯩ ꯎꯅꯕ ꯆꯠꯂꯨꯒꯦ꯫ ꯃꯃꯧ ꯅꯨꯄꯤꯅ ꯕꯦꯃꯥ, ꯁꯤꯗ ꯂꯥꯛꯑꯣ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯄꯨꯄꯨꯅ ꯃꯁꯥ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯆꯠꯇꯣꯏꯁꯦ ꯉꯥꯃꯨꯛ ꯆꯥꯕꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇꯅꯦ ꯂꯥꯛꯀꯦꯅ ꯍꯥꯏꯔꯒ ꯏꯅꯧꯁꯣ꯫ ꯑꯦ, ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ? ꯃꯥꯅꯤ, ꯄꯨꯄꯨꯅꯕꯨ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯝ ꯏꯟꯅꯔꯗꯧꯕ, ꯈꯪꯕ꯭ꯔꯥ? ꯉꯥꯃꯨꯛ ꯆꯥꯕ ꯐꯪꯂꯗꯕꯅꯤ꯫ ꯅꯪꯕꯨ ꯉꯥꯃꯨꯛ ꯑꯍꯥꯎꯕꯗꯨ ꯆꯥꯅꯤꯡꯗ꯭ꯔꯣ? ꯆꯥꯅꯤꯡꯉꯤ ꯏꯃꯥ꯫ ꯁꯥꯃꯨ ꯏꯁꯩ ꯉꯪꯗꯨꯅ ꯊꯣꯛꯅꯕ ꯇꯧꯏ꯫ ꯂꯥ ꯂꯥ ꯂꯥ, ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯤꯅꯣꯛ ꯐꯖꯕꯅꯤꯗ, ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯤꯅꯣꯛ ꯉꯥꯎꯕꯅꯤꯗ꯫ ꯂꯥ ꯂꯥ ꯂꯥ, ꯑꯩꯅ ꯂꯩꯕꯥꯛ ꯂꯩꯁꯦ ꯄꯥꯈꯪ ꯁꯥꯔꯒ ꯀꯣꯏꯔꯤꯁꯤ ꯊꯥ 3ꯗꯤ ꯐꯥꯔꯝꯃꯅꯤꯅꯦ꯫ ꯃꯁꯨ ꯅꯨꯄꯤꯅ ꯄꯨꯄꯨ, ꯄꯨꯄꯨ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯀꯔꯥꯏꯗꯩꯗꯣ ꯅꯪꯅ? ꯍꯩ, ꯂꯥꯛꯄ ꯌꯥꯔꯣꯏ, ꯄꯨꯄꯨ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯇꯣꯏꯅꯤ, ꯂꯩꯍꯧ ꯆꯠꯂꯣ꯫ ꯂꯩꯍꯧꯔꯣꯏ, ꯂꯥꯛꯇꯣꯏꯅꯤ꯫ ꯄꯨꯄꯨꯅ ꯃꯊꯟꯇ ꯉꯥꯃꯨꯛ ꯆꯥꯕ ꯆꯠꯇꯣꯏꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤꯅꯦ꯫ ꯀꯗꯥꯏꯗꯒꯤ ꯉꯥꯃꯨꯛꯅꯣ? ꯄꯨꯄꯨꯗꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯅꯤ꯫ ꯁꯤ ꯄꯨꯄꯨ ꯊꯦꯡꯉꯤ, ꯂꯩꯍꯧꯁꯦ, ꯂꯩꯍꯧꯔꯣꯃꯤ ꯏꯁꯨ ꯅꯨꯄꯤ ꯅꯪꯕꯣ꯫ ꯏꯍꯦ, ꯈꯣꯡꯗ ꯑꯃꯨꯛ ꯀꯣꯜ ꯂꯩꯔꯦꯅꯦ꯫ ꯇꯜꯂꯤ, ꯑꯩ ꯂꯥꯛꯀꯅꯤ ꯄꯨꯄꯨ, ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯣꯟꯊꯣꯛ ꯅꯩꯅꯔꯣꯏꯗꯧꯔꯤꯗ ꯃꯁꯤ ꯁꯣꯏꯗꯅ ꯃꯃꯥ ꯁꯣꯔ ꯅꯝꯊꯤꯕꯤꯗꯨꯅ ꯏꯟꯁꯤꯜꯂꯨꯔꯝꯅꯤꯌꯦ꯫ ꯃꯧ, ꯍꯩ ꯃꯧ! ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯦꯍꯦ꯫ ꯃꯥꯅꯗꯤ ꯑꯩꯈꯣꯏ ꯈꯪꯂꯝꯃꯔꯣꯏꯅ ꯅꯨꯄꯤ ꯀꯣꯏꯔꯤꯕ, ꯑꯩꯅꯗꯤ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯕ꯫ ꯍꯣꯔꯦꯟꯗꯤ ꯏꯃꯥꯗ ꯍꯥꯏꯗꯣꯛꯑꯒꯦ꯫ ꯃꯧ, ꯏꯁꯨꯁꯤ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯦ꯫ ꯏꯁꯨ ꯅꯨꯄꯤ, ꯄꯨꯄꯨꯅꯦ ꯅꯪꯒꯤ ꯑꯍꯥꯎꯕ ꯉꯥꯃꯨꯛ ꯂꯩꯕꯤꯔꯛꯀꯦ, ꯅꯃꯥꯒ ꯂꯩꯔꯝꯃꯨꯀꯣ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯁꯨꯗꯤ꯫ ꯇꯜꯂꯤ, ꯑꯩꯗꯤ ꯇꯜꯂꯤ, ꯉꯝꯃꯣꯏ, ꯑꯩ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ, ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯄꯨꯄꯨ ꯊꯦꯡꯉꯦ ꯍꯥꯏꯕꯅꯦꯃꯦ, ꯃꯁꯤ ꯃꯃꯥ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯀꯛꯁꯤꯅ ꯀꯣꯛ ꯂꯥꯎꯅ ꯍꯠꯄ ꯃꯁꯤ꯫ ꯏꯃꯥ, ꯄꯨꯄꯨꯅ ꯀꯤꯟꯅ ꯁꯨꯔꯛꯑꯦ꯫ ꯀꯔꯤꯅꯣ ꯄꯥꯕꯅ ꯑꯉꯥꯡꯁꯤꯗ ꯀꯤꯟꯅ ꯁꯨꯕꯤꯔꯤꯁꯤꯕꯣ? ꯃꯧ, ꯅꯪ ꯉꯁꯥꯏꯗꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯣꯏꯔꯦ, ꯑꯩꯅ ꯀꯧꯕ ꯀꯥꯟꯗꯗꯤ ꯁꯨꯈꯨꯝ ꯈꯨꯝꯃꯛꯇꯕ, ꯍꯧꯖꯤꯛꯇ ꯑꯉꯥꯡꯁꯤꯅ ꯀꯞꯄ ꯀꯥꯟꯗ ꯊꯣꯛꯂꯛꯏꯕꯅꯤꯅꯦ ꯍꯥ? ꯄꯥꯕꯅ ꯑꯩ ꯂꯩꯇꯦꯅ ꯅꯁꯨ ꯅꯨꯄꯤꯁꯦ ꯀꯤꯟꯅ ꯁꯨꯔꯤꯔꯣ? ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯑꯩꯅ ꯀꯥꯏꯗ ꯀꯤꯟꯅ ꯁꯨꯏ? ꯃꯃꯥ ꯃꯆꯤꯟ ꯊꯤꯕꯅꯤꯅ ꯃꯆꯥꯁꯤꯁꯨ ꯊꯤꯔꯦꯅꯦ ꯍꯥ? ꯄꯥꯕ, ꯑꯗꯨꯃꯥꯏꯅ ꯒꯥꯗꯤ ꯍꯥꯏꯔꯛꯀꯅꯨꯗ꯫ ꯄꯥꯕꯅ ꯆꯠꯇꯣꯏꯗꯣ ꯀꯥꯏꯗꯅꯣ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯀꯔꯤ ꯈꯪꯉꯤꯕ? ꯈꯪꯉꯤ, ꯄꯥꯕꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯅꯠꯇꯦ, ꯄꯥꯕꯅ ꯁꯦꯠꯂꯤ ꯂꯤꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯣ ꯅꯆꯥꯅꯨꯄꯥꯒꯤ ꯅꯠꯇꯕꯗꯤ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ? ꯍꯩ, ꯁꯤꯗꯤ ꯑꯩꯒꯤꯗꯨ ꯃꯣꯠꯂꯦꯅ ꯇꯧꯕꯅꯤꯅꯦ꯫ ꯑꯗꯨꯒꯅꯦ ꯃꯧ, ꯅꯪ ꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯁꯥꯔꯛꯀꯅꯨ ꯀꯣ꯫ ꯍꯟꯗꯣꯛꯑꯅꯤ ꯏꯁꯨ ꯅꯨꯄꯤ, ꯀꯞꯀꯦꯒ ꯃꯅꯤꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯒ ꯀꯞꯄꯨ ꯆꯣꯠꯅꯦ꯫ ꯁꯣꯏꯗꯅ ꯑꯃꯗꯣ ꯁꯥꯎ ꯂꯩꯔꯝꯃꯅꯤ꯫ ꯑꯗꯨꯒꯅꯦ ꯃꯧ, ꯅꯃꯥꯅ ꯑꯩ ꯀꯥꯏ ꯆꯠꯈꯤꯅ ꯍꯪꯂꯛꯂꯕꯗꯤ ꯊꯕꯛ ꯆꯠꯈꯤꯅ ꯈꯨꯝꯃꯨꯀꯣ꯫ ꯅꯪꯒꯤ ꯍꯩꯄꯥ ꯁꯥꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯃꯥꯗ ꯑꯃꯨꯛ ꯇꯞꯁꯤꯜ ꯂꯩꯔꯝꯅꯤ꯫ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯏꯃꯥꯗꯣ ꯍꯟꯍꯜꯂꯈꯤꯁꯅꯨ, ꯄꯥꯕꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯇꯝꯊꯣꯛꯀꯦ ꯈꯪꯅꯤ꯫ ꯑꯩꯅ ꯁꯥꯎꯔꯝꯃꯅꯤ ꯍꯥꯏꯕ ꯇꯧꯕꯒ ꯁꯥꯎ ꯂꯩꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯂꯩꯅ, ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝꯅ ꯊꯦꯡꯅ ꯂꯥꯛꯏꯗꯨꯕꯣ? ꯑꯩ ꯍꯟꯈ꯭ꯔꯅꯤ, ꯅꯪ ꯅꯊꯟꯇ ꯑꯃꯨꯛ ꯂꯩꯍꯧꯔꯣ꯫ ꯑꯩꯗꯤ ꯀꯨꯏꯔꯦꯍꯦ ꯂꯥꯛꯄ, ꯑꯩꯅ ꯅꯇꯧ ꯌꯦꯡꯒꯦꯅ ꯇꯨ ꯑꯥꯗꯒꯤ ꯎꯁꯤꯒꯤ ꯃꯔꯝꯁꯤꯗ ꯉꯁꯥꯏꯗꯤ ꯂꯣꯠꯂ ꯂꯩꯔꯤꯅꯤ꯫ ꯅꯇꯧ ꯌꯦꯡꯅꯤ, ꯌꯥꯝ ꯌꯦꯡꯅꯤꯕ, ꯂꯥꯛꯄ ꯀꯨꯏꯔꯦ ꯀꯥꯏꯅꯒ꯫ ꯑꯁꯦꯡꯕꯒꯤꯅꯤ, ꯅꯪꯅ ꯑꯩ ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯤꯅꯤ꯫ ꯏꯁ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯨꯔꯥꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯑꯁ, ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯔꯥꯅ ꯀꯧꯔꯛꯀꯅꯣꯃꯤ,
ibung samuna adung kauro hairaga chahi aduk yamlabdubu ibung haina mu kauro hairo chahi budi yame aduk hakni yambus nati adu gaise pakhang du khura kai dudi tab da khra nuwai tu wani pakhang oirasu mai du khuiri hey sidi nungsa da thabak yam su baini thabak su da bi tham tang imung da leirabadi aingondagi nang adum hen ahan mani ne adudi oijabu wani nang su sahidi aingondagi di ihan hanaramaroi aina yam halamdabu mande nakut na saka to thot na wamta yaudreba sidi chak thongbaga kolik phimbagi ni chahidi yamna nauri aikhoi mana aingondagi damada haliponi adudi aisuni aikhoi babna aingondagi yam halli hai ibani sigi warshina taba wari masasidana kari wari no haise pakhang leisabi nabu kari wari sanage nungsibu wari sadam natro haima yam ikai zai nangbu ikai ba khangbro kai haiba ha ikai bai base nupi oi bisingidi yamna phajaba leidana aina haining se nang bab tai ko lebak lei tai naha khara lambi da lakpada naha amana yinguni naha gi phiroga sesindana pakhanga saraga nupi uni malene huine nupi sisuni ne aidi pakhang leisabi ge oru khalure aduga al ngaktani ne nupi singune leisabi ge sari ne samuna kaino yausa noina aikhoi ni wasilaga yenga leiduna leibak leina yam ikai ai yumda lagi bo naha amana ibung gai na gai hanu busida samuna ngai khoni lebak leina bo angang masa sing sidabu kari gi kai duno hai nausa noi sida kana yengino ha noi gi na pa malu bai sibo inausa gai isu hayo ni bubu amanam ipa man manate aikhoi gi bubu sikhibdo mandana shum yengmani abokse ikai kari heba taxi ka si yaudaba sardana nangina pusikhibdu uningbra ha hojik napudu gi manakta thabiuro ha leibak leina as ai ikai ban yadre ai ngasidi yumdan ba ngamaroi ibong lao ai bu noida pubiro ha ngai khoi leibak le ai yumga phajana umta sabu losigi aduga ibani silasi pupuga boga sendore pupu dong numita sortat kaniko pupu yabu masing sun hauribro nungsina tharga hatki mapa yai masa singse naha singdu lakpa yabe laknaramlaga senakri lebak leidi samugi matung inaraklani haiduna ningai tawraga leikre ngasidi tan charingai sida samudi chelhaurage natradi ayu pam suka khangleroi lao ai bu yumda pubiro ai ikai bana yumdi laidana khul phaw sangma ngamlaroi ai noigi yum sadrasu ibungi leiba sekhaiba atek bu yumda oirabasu ai leizarage kamai tongni side pakhang sabrabu ngasi salan sanani se ai gi nupi gi matauduga masa nupi mayam du kauraga ai se hekta puhan ga doribani ni lebak lei yum saraga phajana gyan tana ai nangbu labu laklage ba hojikti ai pibam yam sadre haiba pibam sada shiyani ai gi di ibung samuna nasal ai gi nakta lengda leibiraga loire yum leitrabasu mapana tumlabasu ai kem kaidi nasal aina pamjabadi ibungi nungsibada madu khakta phangjaraga loire lao ibung samu ai bu noida pubiro leibak lei yaroi mi hojikti pibam yam sade mi khangdi ai ngasidi nangina tumne lakani wa loire masigi nupise isum karkana khongpaksina khongwachida kokthorabniko kari haibaibo kashu haidine lebak lei aina haibadi ngasidi numisu phate hayeng ni phai hayeng oina selase haibani ne ngasise karigumba nupa nupi chen jongma tawrabadi cheliba nupa nupi do hayeng luhungduna leiminaraba kanda ikui kuidana mapuroibana madudo soidna hatle haidana leifau leini aduna ngasidi numit yamna phate ko lebak lei chalo yumda halo mana haibu wasibu asem oira sala talle don thokna adudi
ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯆꯠꯂꯁꯤꯀꯣ? ꯍꯣꯏꯅꯦ, ꯍꯌꯦꯡꯁꯦ ꯃꯁꯤꯒꯤ ꯃꯐꯝꯁꯤꯃꯛꯇꯗ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ. ꯑꯩ ꯉꯟꯅ ꯂꯥꯛꯀꯦ. ꯑꯗꯨꯒ ꯉꯟꯅ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ. ꯍꯌꯦꯡꯁꯦ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯅꯨꯃꯤꯠꯅꯤꯅꯦ. ꯑꯗꯨꯗꯤ ꯏꯕꯨꯡ ꯍꯌꯦꯡꯁꯦ ꯁꯣꯏꯗꯕꯤ ꯂꯥꯛꯎꯀꯣ? ꯍꯣꯏ ꯍꯥꯏꯕꯅꯤ ꯂꯩꯕꯥꯛꯂꯩ. ꯍꯧꯖꯤꯛꯀꯤꯗꯤ ꯅꯪ ꯔꯨꯝꯗ ꯆꯠꯂꯣ. ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ. ꯆꯠꯂꯣ, ꯅꯪꯁꯨ ꯌꯨꯝꯗ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ. ꯏꯀꯥꯏꯕ ꯁꯨꯈꯪ ꯈꯪꯗꯕꯤ. ꯃꯥꯅ ꯏꯀꯥꯏꯕꯒꯁꯨ ꯁꯥꯔꯤ, ꯏꯀꯥꯏꯕꯁꯨ ꯈꯪꯗꯅ. 이분기 마동다 이나락라니까이나. 마tam시 ꯊꯦꯡꯂꯝꯃꯦꯅꯦ. ꯑꯩ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯒꯦ. ꯁꯥꯃꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯃꯧ ꯃꯆꯥꯅꯨꯄꯥꯁꯨ ꯃꯥꯡꯒꯣꯜꯗ ꯁꯥꯃꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯔꯤꯅꯣ ꯃꯣꯏꯅ ꯃꯥꯡꯒꯣꯜꯁꯤꯗ ꯄꯨꯂꯞ ꯂꯩꯔꯝꯃꯤꯁꯤꯅ? ꯑꯗꯨꯁꯨ ꯁꯨꯛꯇꯣꯛꯅꯔꯒ. ꯅꯣꯏꯕꯨ ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ? ꯃꯥꯡꯒꯣꯜꯗꯨꯗ ꯄꯨꯂꯞ ꯋꯥ ꯂꯥꯡꯒ ꯉꯥꯡꯅꯗꯅ ꯂꯩꯅꯔꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯋꯥꯕꯅ ꯌꯥꯗ꯭ꯔꯦꯍꯦ. ꯃꯧ, ꯉꯁꯤꯗꯤ ꯆꯥꯛ ꯈꯔ ꯉꯟꯁꯤꯅꯦ. ꯂꯩꯕꯥꯛꯂꯩ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ? ꯑꯣ, ꯁꯣꯝꯗꯅꯦ ꯑꯩꯅ ꯍꯪꯂꯤꯁꯦ. ꯂꯩꯕꯥꯛꯂꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ. ꯑꯩꯉꯣꯟꯗꯔꯣ ꯅꯨꯄꯤ? ꯅꯪꯉꯣꯟꯗ ꯅꯠꯇꯗꯤ ꯀꯅꯥꯗ ꯍꯪꯉꯨ ꯍꯥꯏꯕꯅꯣ? ꯍꯥꯏꯔꯛꯑꯣ. ꯂꯩꯕꯥꯛꯂꯩ ꯍꯥꯏꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ. ꯑꯩꯅ ꯈꯪꯕ꯭ꯔꯅꯦꯍꯦ ꯅꯪꯉꯣꯟꯗ ꯂꯩꯕꯥꯛꯂꯩ ꯀꯅꯥꯅꯣ ꯍꯪꯂꯤꯕꯗꯨꯕꯣ? ꯏꯁꯥꯅꯒ ꯋꯥꯕꯅꯤ, ꯗꯥꯎꯅꯒ ꯌꯥꯗꯕꯅꯤ. ꯃꯁꯤꯗ ꯑꯃꯨꯛ ꯂꯩꯕꯥꯛꯂꯩ ꯀꯅꯥꯅꯣ? ꯍꯟꯗꯣꯛꯁꯦ, ꯏꯃꯨꯡ ꯆꯪꯒꯦ. ꯆꯪꯈꯤꯕꯒ ꯌꯥꯔꯣꯏ. ꯂꯩꯕꯥꯛꯂꯩ ꯈꯪꯗꯦ ꯀꯒꯥꯏꯗꯅ. ꯅꯪꯅ ꯍꯧꯖꯤꯛ ꯎꯅꯔꯨꯔꯒ ꯍꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯅꯤ ꯂꯩꯕꯥꯛꯂꯩ ꯍꯥꯏꯔꯤꯕꯁꯦ. ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯂꯤꯕꯖꯥꯠꯅꯣ? ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯖꯥꯠꯂꯥ? ꯃꯆꯥꯅꯨꯄꯥꯅ. 이마나 하이셰 구무드나 빠바. 이bungo ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯛꯂꯕ꯭ꯔꯥ? ꯑꯩꯗꯤ ꯏꯃꯥꯟꯅꯕꯤꯒꯤ ꯑꯅꯥꯕ ꯍꯪꯕ ꯆꯨꯝꯅ ꯆꯠꯂꯨꯕ ꯈꯛꯇꯅꯤ. ꯑꯗꯨꯒ ꯀꯗꯥꯏꯗ ꯅꯨꯄꯤꯅꯣ? ꯅꯣꯏꯅ ꯂꯩꯕꯥꯛꯂꯩ ꯎꯅꯔꯨꯕ꯭ꯔꯥ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯄꯥ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ. ꯑꯩ ꯁꯥꯎꯔꯛꯂꯕꯗꯤ ꯀꯩꯗꯧꯏ ꯍꯥꯏꯕ? ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ. ꯅꯪꯅ ꯁꯥꯎꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯅ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯀꯣꯏꯕꯗꯣ ꯑꯩ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕꯔꯣ? ꯅꯪ ꯆꯪꯈꯤꯕ ꯌꯥꯔꯣꯏ. ꯅꯪꯅ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯀꯣꯏꯔꯤꯁꯦ ꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ. ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯐꯥꯈꯤꯕꯗꯣ. ꯃꯇꯝꯗꯨꯗꯗꯤ ꯑꯉꯥꯡ ꯄꯤꯛꯂꯤꯕꯅꯤꯅ ꯑꯩꯒꯤ ꯃꯤꯆꯪ ꯂꯩꯇꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯐꯨꯊꯕ ꯇꯥꯔꯦ. ꯍꯦꯔꯥ ꯃꯁꯨ ꯂꯩꯔꯕ ꯃꯥꯅ ꯏꯔꯥꯡ ꯇꯧꯗꯅ. ꯍꯩ ꯃꯃꯥ, ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ. ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯔꯥꯟꯕ ꯄꯥꯎꯅꯤꯅꯦ. ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯇꯧꯔꯒ ꯀꯔꯤꯒꯤ ꯅꯣꯏꯅ ꯊꯥꯖꯔꯤꯕꯅꯣ? ꯇꯧꯍꯩꯗꯦ. ꯐꯨꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯅꯦꯍꯦ ꯃꯃꯥ ꯅꯪꯕꯣ. ꯑꯣ, ꯄꯥꯕꯅ ꯄꯥꯈꯪ ꯁꯥꯔꯒ ꯀꯣꯏꯔꯤꯕ ꯂꯩꯕꯥꯛꯂꯩ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯅꯤ. ꯑꯗꯨꯅ ꯄꯥꯎ ꯂꯣꯏꯅ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ. ꯀꯔꯤ? ꯂꯩꯕꯥꯛꯂꯩꯕꯨ ꯅꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕ? ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯔꯤꯕ? ꯈꯪꯉꯤꯗꯅ ꯃꯗꯨꯒꯤ ꯆꯤꯟꯊꯤꯕꯤꯗꯣ. ꯃꯆꯥꯅꯨꯄꯥꯅ. ꯄꯥꯕꯕꯨ ꯂꯩꯕꯥꯛꯂꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯔꯝꯗꯥꯏꯅꯦ. ꯍꯧꯖꯤꯛꯇꯤ ꯈꯪꯉꯕ꯭ꯔꯣ? ꯅꯪꯗ ꯍꯥꯠꯂꯒꯦ. ꯅꯪꯗ ꯍꯥꯠꯂ ꯐꯗꯧꯅꯤ. ꯑꯌꯣ ꯃꯃꯥ ꯌꯥꯅ ꯆꯤꯛꯂꯛꯀꯅꯨꯅꯦꯍꯦ. ꯅꯥꯏꯅꯦꯍꯦ. ꯑꯌꯣ, ꯁꯤ ꯅꯨꯄꯤꯁꯤ. ꯃꯃꯧ ꯅꯨꯄꯤꯅ. ꯑꯕꯦꯝꯃ, ꯄꯨꯄꯨꯁꯦ ꯅꯕꯣꯛꯅ ꯌꯥꯅ ꯆꯤꯛꯏꯁꯦ ꯌꯦꯡꯉꯣ. ꯉꯁꯤꯗꯤ ꯁꯥꯃꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯅ ꯋꯥꯔꯛꯄꯗꯒꯤ ꯃꯇꯝ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝꯗ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯐꯠꯇꯕ ꯍꯩꯅꯕꯤ ꯍꯥꯏꯕꯁꯤ ꯄꯥꯛ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯈꯔ ꯂꯩꯔꯒ ꯆꯥꯎꯕꯤ ꯀꯧꯕꯤ ꯃꯋꯥ ꯀꯥꯏꯅꯈ꯭ꯔꯕꯤ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏꯔꯝꯃꯤ. ꯆꯥꯎꯕꯤ, ꯈꯪꯗꯦꯗ ꯄꯨꯟꯁꯤꯁꯦ. ꯈꯟꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ. ꯍꯣꯏ, ꯑꯗꯣ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯁꯨ ꯈꯪꯗꯦ. ꯑꯩꯅ ꯅꯪ ꯋꯥ ꯉꯥꯡꯗꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯦ. ꯑꯗꯣ 이바니보 수마이나 송 kayam kuina tumin unaduna lekhise haibano. Kainoda 이바니 khangnabadi tha ama phau phadri. Aduga kayam kuina haibu kaino kay haino dubo? Khangde. Aidi nanga ahan hek unakiba numitudagi 이바니 se chahi kaya dagi khangnaraklaba mari leinaraklaba magumna khali. Sida nate 이바니 se mamagi mapoktasu yam naknaw mari ama atum leinarabdaw mali. ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤ. ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯂꯝꯗꯧꯕ ꯃꯥꯜꯂꯤ. ꯏꯕꯥꯅꯤꯁꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯏꯄꯥ ꯏꯆꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ. ꯃꯨꯠꯀ ꯂꯣꯏ ꯍꯜꯂꯤ. ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ. ꯉꯥꯏꯈꯨꯋꯣ. ꯃꯃꯥꯡ ꯃꯄꯣꯛꯅ ꯃꯄꯣꯛ ꯑꯣꯏꯔꯕꯁꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯗꯤ ꯏꯕꯥꯅꯤꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯁꯤ ꯀꯩꯗꯧꯕꯒꯦ? ꯃꯁꯛꯁꯤꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯋꯥꯈꯜꯁꯦ
ꯈꯔ ꯅꯨꯡꯉꯥꯏꯗꯅ ꯆꯥꯎꯕꯤꯒ ꯁꯥꯃꯨꯒ ꯇꯣꯏꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯎꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯅꯕꯗꯁꯨ ꯂꯣꯏꯔꯝꯃꯤ ꯁꯣꯝꯗꯅ ꯈꯨꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯁꯥꯃꯨꯒ ꯆꯥꯎꯕꯤꯒꯁꯤ ꯃꯤꯠ ꯅꯥꯕꯅ ꯂꯣꯏꯔꯝꯃꯤ ꯁꯥꯃꯨꯅ ꯃꯃꯥ ꯉꯁꯤꯗꯤ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇꯪ ꯆꯥꯁꯤꯗꯅ ꯀꯔꯤ ꯑꯍꯥꯎꯕ ꯑꯃꯨꯛ ꯆꯥꯅꯤꯡꯂꯤꯕꯒꯦ ꯊꯕꯛꯇꯤ ꯃꯅꯥꯝꯇ ꯁꯨꯕꯁꯨ ꯅꯠꯇꯅ ꯑꯍꯥꯎꯕ ꯆꯥꯕꯁꯤꯕꯨ ꯊꯕꯛ ꯁꯨꯕ ꯁꯨꯗꯕꯅ ꯑꯃꯨꯛ ꯂꯩꯕ꯭ꯔ ꯃꯃꯥ ꯑꯗꯣ ꯀꯔꯤ ꯆꯥꯁꯤ ꯍꯥꯏꯕꯅꯣ ꯆꯥꯅꯤꯡꯂꯕꯗꯤ ꯆꯥꯔꯣ ꯀꯩꯅꯣ ꯑꯁꯦꯡꯕ꯭ꯔꯣ ꯃꯃꯥ ꯑꯗꯨꯗꯤ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯝꯇꯪ ꯂꯩꯔꯨꯒꯦꯍꯦ ꯀꯌꯥꯗ ꯍꯔꯥꯎꯅ ꯆꯤꯡꯈ꯭ꯔꯤꯕꯅꯣꯅꯦꯁꯦ ꯑꯁꯨꯃꯥꯏꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯐꯩꯗꯅ ꯃꯥꯅ ꯆꯥꯅꯤꯡꯕꯗꯣ ꯆꯥꯖꯧ ꯍꯥꯏꯔꯤꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯗꯣꯏꯖꯥꯠꯅꯣ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯕꯅꯤꯅꯦ ꯌꯥꯝꯅ ꯁꯤꯍꯟꯅꯤꯡꯕꯒꯤꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯗꯤ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯆꯍꯤꯁꯨ ꯌꯥꯝꯂꯦ ꯑꯍꯜꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯧꯕꯤꯁꯦ ꯂꯧꯁꯤꯜꯍꯧꯔꯒꯦ ꯇꯧꯕꯅꯤꯗ ꯆꯧꯕꯤꯒꯤ ꯉꯥ ꯂꯩꯔꯒ ꯊꯤꯟꯕꯤꯔꯨꯒꯦ ꯁꯥꯃꯨꯅ ꯀꯩꯊꯦꯜꯗꯒꯤ ꯆꯥꯎꯕꯤꯗ ꯄꯤꯅꯕ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯆꯥꯎꯕꯤꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ ꯁꯥꯃꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛ ꯇꯨ ꯑꯥꯗꯒꯤ ꯌꯨꯝꯁꯤ ꯑꯁꯤꯗ ꯆꯥꯎꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯒꯤꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯧꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯉꯥꯃꯣꯛ ꯑꯍꯥꯎꯕꯁꯤ ꯄꯤꯒꯦꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯟꯅ ꯄꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯧꯊꯣꯛꯑꯣꯏ ꯁꯤꯁꯦ ꯂꯧꯔꯣ ꯈꯔ ꯊꯨꯅ ꯀꯧꯊꯣꯔꯛꯎꯀꯣ ꯍꯣꯏ ꯉꯥꯁꯤ ꯎꯕꯗ ꯆꯥꯎꯕꯤꯅ ꯍꯔꯥꯎꯒꯗꯕꯗꯣ ꯃꯊꯤꯕꯣꯡꯁꯨ ꯈꯔ ꯌꯥꯎꯖꯕꯅꯤꯅ ꯊꯣꯛꯂꯛꯑꯦꯅꯦ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯊꯣꯛꯂꯛꯏꯗ ꯑꯁ꯭ꯋꯥꯏꯒꯤ ꯊꯤꯔꯩ ꯃꯔꯨꯝꯁꯤꯗ ꯉꯥꯁꯤ ꯄꯤꯔꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯒꯦꯗ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯁꯤꯔꯣ ꯉꯥ ꯑꯆꯧꯕ ꯄꯣꯔꯛꯑꯦ ꯀꯥꯏꯅ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯣ ꯉꯥ ꯃꯆꯥꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤꯅꯦꯍꯦ ꯅꯪꯒꯤꯗꯤ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯌꯥꯟꯕ ꯋꯥꯗꯅ ꯁꯤꯗ ꯊꯝꯕꯅꯦ ꯏꯃꯥ ꯁꯤꯗꯤ ꯌꯥꯝ ꯆꯥꯎꯋꯤ ꯍꯣꯔꯦꯟꯗꯤ ꯐꯖꯅ ꯊꯣꯡꯊꯒꯦ ꯊꯣꯡꯉꯨ ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯎ ꯑꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤꯗꯅ ꯁꯤꯗ ꯃꯔꯨꯝꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯌꯥꯏꯗ ꯏꯕꯥꯅꯤ ꯎꯅꯔꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯨꯡꯁꯤꯅꯕ ꯎꯅꯕ ꯍꯥꯏꯁꯤꯗꯤ ꯃꯔꯨꯝ ꯃꯌꯥꯗ ꯉꯥꯛꯇ ꯎꯅꯒꯗꯧꯅꯤ ꯑꯩꯗꯤ ꯇꯜꯂꯤꯍꯦ ꯅꯪꯁꯤ ꯆꯍꯤꯗꯤ ꯍꯟꯅꯨꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯨꯡꯁꯤꯅꯧꯒꯤ ꯃꯇꯥꯡꯗꯗꯤ ꯅꯍꯥ ꯃꯆꯥꯗꯒꯤ ꯅꯪꯅ ꯍꯦꯜꯂꯤ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯅꯪ ꯍꯥꯟꯅ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩꯅ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯔꯝꯂꯒꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯗ꯭ꯔꯅꯦ ꯍꯣꯏ ꯑꯩ ꯅꯉꯣꯟꯗꯗꯤ ꯈꯔ ꯏꯀꯥꯏꯕ ꯈꯪꯗꯦꯀꯣ ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯁꯦ ꯅꯨꯡꯁꯤꯃꯟꯗꯅ ꯑꯗꯣ ꯅꯨꯄꯤ ꯑꯇꯩꯗꯗꯤ ꯃꯥꯏ ꯐꯥꯎꯕ ꯅꯣꯡꯈꯠꯂꯒ ꯆꯠꯄ ꯉꯝꯄꯣꯟꯇꯦꯍꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯐꯥꯎꯕ ꯀꯩꯑꯕ ꯑꯁ ꯆꯤꯟꯕꯥꯜꯁꯤꯁꯨ ꯅꯥꯟꯊꯨꯔꯦ ꯄꯥꯈꯠꯂꯤꯁꯤ ꯑꯩꯒꯤ ꯏꯃꯥ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯁꯣꯏꯈꯤꯕꯅꯤ ꯄꯥꯈꯪꯅꯕꯨ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯅꯪꯅꯦ ꯅꯪ ꯇꯜꯂꯤꯍꯦ ꯅꯪꯁꯤ ꯌꯥꯝꯅ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯅ ꯀꯣꯏꯁꯜꯂꯨ ꯃꯣꯏ ꯑꯅꯤꯁꯦ ꯐꯥꯎꯋꯣ ꯁꯥꯃꯨꯅ ꯀꯩꯅꯣ ꯐꯥꯎ ꯀꯩꯅ ꯍꯥꯏꯅꯔꯤꯁꯤꯕꯨ ꯎꯆꯦꯛ ꯑꯣꯏꯔꯤꯖꯥꯠꯂꯣ ꯅꯠꯇꯦꯌꯦ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯑꯁ ꯂꯣꯏꯔꯦꯗꯅ ꯉꯁꯤꯗꯤ ꯀꯩꯒꯤ ꯏꯕꯥꯅꯤꯗꯤ ꯐꯥꯗꯣꯏꯕ ꯏꯕꯥꯅꯤꯗꯤ ꯏꯆꯝ ꯆꯝꯅ ꯃꯔꯨꯝꯁꯤꯗ ꯐꯝꯖꯔꯒ ꯍꯦ ꯅꯕꯥꯅꯤ ꯊꯣꯛꯂꯛꯑꯣ ꯅꯆꯥ ꯅꯁꯨ ꯂꯩꯔꯕ ꯅꯣꯏ ꯑꯅꯤꯅ ꯈꯨꯜꯒꯤ ꯃꯁꯤ ꯃꯔꯨꯝꯁꯤꯗ ꯎꯅꯗꯨꯅ ꯀꯥꯁꯨ ꯇꯧꯔꯤꯌꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯐꯥꯒꯦ ꯂꯨꯝꯃꯩꯁꯤ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯐꯥꯏꯗꯅ ꯊꯣꯛꯂꯛꯎꯅꯦ ꯁꯥꯃꯨ ꯉꯁꯤꯗꯤ ꯅꯅꯥꯇꯣꯟꯗꯣ ꯀꯛꯂꯒꯦꯅꯦ ꯁꯥꯃꯨꯅ ꯉꯝꯃꯔꯣꯏ ꯊꯣꯛꯂꯛꯑꯣꯏ ꯆꯥꯎꯕꯤꯅ ꯑꯩꯗꯤ ꯉꯥ ꯂꯧꯕ ꯊꯣꯛꯂꯛꯄꯅꯦ ꯅꯨꯄꯤ ꯑꯃꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯉꯥꯕꯨ ꯃꯐꯝꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯂꯧꯐꯝ ꯂꯩꯇ꯭ꯔꯕꯣ ꯍꯦꯍꯜꯂꯛꯄꯤ ꯃꯋꯥꯅ ꯅꯨꯡꯁꯤꯕꯤꯗꯕꯤ ꯅꯪꯗꯤ ꯅꯋꯥꯅ ꯅꯨꯡꯁꯤꯕꯅꯤꯅ ꯀꯔꯤ ꯍꯩ ꯃꯁꯝꯁꯤ ꯐꯣꯏꯅꯈ꯭ꯔꯦꯅꯦ ꯈꯥꯝꯗꯣꯛꯑꯅꯤ ꯑꯝꯇ ꯁꯥꯃꯨꯅ ꯑꯩ ꯆꯠꯍꯧꯔꯒꯦ ꯅꯨꯄꯥ ꯑꯃꯅ ꯁꯥꯃꯨ ꯆꯦꯟꯈꯤꯗꯧꯔꯦ ꯁꯥꯃꯨ ꯆꯦꯟꯈꯤꯗꯧꯔꯦꯅꯦ ꯐꯥꯎꯑꯣ ꯁꯤꯗ ꯄꯨꯔꯛꯑꯣ ꯍꯦꯔꯥ ꯆꯦꯟꯈꯤꯒꯁꯨ ꯇꯧꯔꯤ ꯆꯥꯎꯕꯤꯅ ꯅꯪ ꯈꯪꯕ꯭ꯔꯅ ꯅꯨꯄꯤꯗꯨꯅ ꯑꯣ ꯀꯅꯥ ꯂꯩꯒꯦ ꯆꯥꯎꯕꯤꯅ ꯑꯩ ꯍꯥꯠꯇꯧꯔꯦ ꯆꯥꯎꯕꯤꯅ ꯑꯩ ꯍꯥꯠꯇꯧꯔꯦ ꯅꯨꯄꯤ ꯑꯇꯩꯗꯨꯅ ꯆꯥꯎꯕꯤꯒꯤ ꯃꯈꯨꯠꯁꯦ ꯆꯤꯡꯊꯣꯛꯑꯅꯤ ꯅꯣꯏꯕꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟ ꯃꯈꯩ ꯏꯇꯞ ꯇꯞꯄꯣꯏ ꯈꯜꯂꯨꯔꯦ
ꯑꯗꯨꯒꯗꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏ ꯂꯩꯔꯝꯃꯦꯅꯦ꯫ ꯆꯥꯎꯕꯤꯅ ꯀꯔꯤ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯀꯩꯗꯤ ꯀꯩꯅꯣ ꯍꯥ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯀꯩꯗꯤ ꯀꯩꯅꯣꯕ ꯃꯤꯌꯥꯝꯗꯨꯅ ꯍꯩ ꯆꯥꯎꯕꯤꯁꯦ ꯅꯨꯄꯤ ꯑꯃꯗ ꯑꯃꯨꯛ ꯆꯣꯡꯁꯤꯟꯈ꯭ꯔꯦꯅꯦ ꯃꯁꯤꯗꯤ ꯌꯥꯔꯣꯏ ꯈꯣꯡꯕꯥꯟꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯍꯩꯖꯤꯜꯂꯨꯅꯦ꯫ ꯆꯥꯎꯕꯤꯅ ꯑꯌꯣ ꯏꯃꯥ ꯑꯁ ꯁꯤꯗꯤ ꯅꯨꯄꯥ ꯁꯥꯕꯤꯗꯨ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯌꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯅꯨꯄꯥ ꯁꯥꯕꯤꯗꯨꯅ ꯈꯪꯕ꯭ꯔꯣ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯁꯤꯟꯒꯦ ꯃꯃꯥꯏꯁꯤꯗ ꯀꯤꯟꯅ ꯊꯤꯟꯖꯤꯟꯒꯦ ꯁꯝꯗ ꯄꯥꯏꯔꯛꯀꯅꯨ ꯆꯥꯎꯕꯤ ꯁꯝꯗꯤ ꯐꯣꯏꯔꯛꯀꯅꯨ ꯑꯌꯣ ꯆꯥꯎꯕꯤ ꯊꯥꯗꯣꯛꯑꯣ ꯑꯌꯣ ꯏꯃꯥ ꯑꯁ ꯊꯥꯗꯣꯛꯑꯣꯅꯦꯍꯦ꯫ ꯆꯥꯎꯕꯤꯅ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯐꯨꯔꯛꯄꯗꯣ ꯍꯥ ꯅꯁꯝꯁꯤ ꯄꯥꯏꯔꯒ ꯎꯔꯨ ꯎꯪꯊꯠꯀꯦ ꯅꯪ꯫ ꯃꯤꯌꯥꯝꯗꯨꯅ ꯆꯥꯎꯕꯤꯁꯤ ꯈꯥꯝꯕ ꯉꯝꯕ ꯅꯨꯄꯤ ꯀꯅꯥꯝꯇ ꯌꯥꯎꯗ꯭ꯔꯕꯅꯍꯦ꯫ ꯁꯥꯃꯨꯅ ꯑꯩꯗꯤ ꯆꯥꯎꯕꯤꯁꯤ ꯑꯋꯥꯅ ꯊꯤꯅ ꯇꯧꯃꯟꯗꯅ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯕꯣ ꯁꯤꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯛꯇ꯭ꯔꯦꯕꯣ ꯑꯩꯁꯨ ꯍꯥꯟꯅ ꯆꯥꯎꯕꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯂꯥꯛꯆꯔꯝꯂꯣꯏꯗꯕꯅꯤꯍꯦ꯫ ꯃꯌꯥꯝ ꯑꯩ ꯆꯥꯎꯕꯤꯒ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯖꯗꯦꯀꯣ꯫ ꯃꯤꯌꯥꯝꯗꯨꯅ ꯃꯁꯤꯒꯤ ꯑꯍꯜꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯊꯥꯖꯤꯜꯂꯨꯅꯦ ꯃꯁꯤ ꯉꯥꯡꯗꯤꯌꯦ ꯑꯩ ꯀꯔꯤꯝꯇ ꯉꯥꯡꯖꯗꯤꯌꯦ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯊꯥꯗꯣꯛꯄꯤꯌꯨ ꯅꯣꯏꯒꯤ ꯈꯨꯜꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏꯒꯦ꯫ ꯑꯁꯤꯅ ꯀꯅꯥꯏ ꯑꯉꯥꯡꯅꯣꯅꯦꯍꯦ ꯆꯥꯎꯕꯤꯁꯤꯗ ꯀꯣꯟꯊꯣꯡ ꯆꯩꯅ ꯀꯜꯂꯤꯕꯁꯤꯕꯣ ꯑꯁꯤ ꯈꯥꯝꯃꯨꯅꯦꯍꯦ ꯆꯥꯎꯕꯤ ꯁꯤꯕ ꯇꯥꯔꯦꯅꯦ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯗ ꯃꯁꯝ ꯐꯣꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯏꯃꯥꯗ ꯃꯁꯝ ꯐꯣꯏꯕ ꯌꯥꯕ꯭ꯔꯕ꯫ ꯆꯥꯎꯕꯤꯅ ꯀꯣꯛ ꯀꯥꯏꯔꯦ ꯀꯣꯛ ꯀꯥꯏꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯏꯁ ꯑꯩ ꯀꯣꯛ ꯀꯥꯏꯔꯦ꯫ ꯃꯤꯌꯥꯝꯗꯨꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯀꯣꯟꯊꯣꯡꯗꯣ ꯑꯃꯨꯛꯇ ꯊꯝꯃꯨꯁꯣ ꯆꯠꯂꯣ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯦ ꯃꯣꯏ ꯑꯅꯤꯗꯣ ꯂꯝꯄꯥꯛꯇ ꯄꯨ ꯑꯗꯨꯒ ꯃꯔꯨ ꯀꯣꯛꯊꯣꯛꯎ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨꯅ ꯁꯥꯃꯨꯒ ꯆꯥꯎꯕꯤꯒꯗꯨ ꯃꯔꯨ ꯀꯣꯛꯊꯣꯛꯇꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯂꯒ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯉꯥꯗꯨ ꯌꯥꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯌꯨꯝꯗ ꯆꯪꯗꯣꯏꯁꯤ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯃꯃꯧ ꯅꯨꯄꯤꯅ ꯀꯅꯥꯅꯣ ꯊꯣꯡꯒꯥꯜꯗ ꯉꯥ ꯌꯥꯜꯂꯒ ꯃꯔꯨ ꯀꯣꯛꯄ ꯑꯍꯜ ꯑꯃ ꯆꯪꯉꯛꯏꯁꯤꯅ ꯏꯃꯥ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯄꯥꯕ ꯂꯩꯕ꯭ꯔꯣ꯫ ꯅꯄꯥꯗꯤ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯠꯈꯤꯕꯅꯤꯅꯦ꯫ ꯁꯣꯝꯅ ꯀꯅꯥ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯉꯥ ꯄꯤꯔꯩꯔꯥ ꯃꯥꯗꯤ ꯀꯥꯏꯗ ꯑꯃꯨꯛ ꯂꯩꯍꯧꯔꯦ꯫ ꯍꯩ ꯑꯩ ꯁꯥꯃꯨꯅꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯅꯪ꯫ ꯍꯩꯃꯥ ꯃꯥꯅꯦ ꯑꯩꯈꯣꯏ ꯄꯥꯕꯅꯦ꯫ ꯅꯌꯥꯗꯨꯗ ꯉꯥ ꯑꯆꯧꯕꯁꯤ ꯅꯝꯁꯤꯜꯂꯛꯂꯕꯗꯤ ꯍꯤꯒꯠꯂꯤꯕ ꯅꯌꯥꯗꯣ ꯍꯤꯗꯅꯤ ꯅꯪ꯫ ꯌꯥꯔꯦ ꯍꯩ ꯅꯃꯧ ꯅꯨꯄꯤꯁꯤꯗꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯅꯒꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯒ ꯂꯨ ꯀꯣꯛꯂꯒ ꯍꯜꯂꯛꯂꯤꯕꯁꯤꯕꯣ꯫ ꯍꯣꯏꯅꯦꯍꯦ ꯑꯩꯗꯤ ꯂꯨ ꯀꯣꯛꯄꯒꯤ ꯋꯥꯔꯤꯁꯦ ꯂꯤꯗ꯭ꯔꯤꯅꯦ ꯅꯪꯉꯣꯟꯗ ꯁꯨꯝꯗꯧꯕꯅꯤ ꯃꯃꯥ ꯉꯁꯤꯁꯦ ꯀꯩꯊꯦꯜꯗ ꯉꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯂꯩꯔꯝꯂꯤꯕ ꯍꯥꯏꯕꯕꯨ ꯇꯨ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯑꯆꯧꯕ ꯉꯥꯁꯦ ꯃꯁꯤ ꯈꯛꯇꯪ ꯂꯩꯔꯝꯕ꯫ ꯑꯣ ꯑꯗꯨꯒꯤ ꯂꯨ ꯀꯣꯛꯏꯔꯣ꯫ ꯋꯥꯔꯤꯁꯤ ꯂꯣꯏꯐꯥꯎ ꯇꯥꯛꯈꯣꯅꯦꯍꯦ ꯉꯥꯁꯤꯗꯤ ꯁꯤꯗ ꯂꯩꯗꯣꯏ ꯃꯤꯗꯤ 50 ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ 50ꯁꯤꯗ ꯉꯥꯁꯦ ꯍꯦꯛꯇ ꯃꯨꯟꯅꯕꯅꯦꯃꯤ ꯑꯩꯅ ꯂꯩꯅꯤ ꯍꯥꯏꯗꯅ꯫ ꯑꯣ ꯑꯗꯨꯒ ꯂꯨ ꯑꯗꯨꯝ ꯀꯣꯛꯑꯕ ꯃꯁꯤ ꯏ ꯀꯥꯔꯛꯇꯧꯔꯦ ꯋꯥꯔꯤꯁꯦ ꯂꯣꯏꯕꯐꯥꯎ ꯇꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯪꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ꯫ ꯑꯗꯨꯗꯤ ꯀꯣꯛ ꯂꯩꯔꯣꯗꯅ꯫ ꯑꯩꯈꯣꯏ 50ꯗꯨꯒꯤ ꯃꯇꯧꯗꯣ ꯃꯗꯨ ꯎꯕꯗ ꯉꯥꯌꯣꯟꯕꯤꯗꯨ ꯁꯥꯎꯗꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ꯫ ꯃꯃꯧ ꯅꯨꯄꯤꯅ ꯉꯥꯌꯣꯟꯕꯤꯗꯨꯅ ꯁꯥꯎꯗꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯄꯥꯕꯒꯤ ꯂꯨ ꯀꯣꯏꯔꯣ ꯑꯗꯨꯒ ꯃꯣꯏ ꯑꯇꯩꯗꯨꯗꯤ꯫ ꯃꯣꯏ ꯑꯇꯩꯗꯣ ꯏꯃꯧꯒꯤ ꯁꯣꯔ ꯅꯝꯊꯤꯕꯤꯗꯨꯗ ꯇꯟꯗꯅ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯁꯤꯕꯨꯗꯤ ꯐꯔꯝꯃꯅꯤ꯫ ꯍꯩꯃꯥ ꯏꯃꯧ ꯅꯪꯁꯨ ꯉꯥ ꯂꯩꯕ ꯆꯠꯄꯗꯣ ꯌꯥꯎꯔꯨꯕ꯭ꯔꯣ꯫ ꯌꯥꯎꯔꯨꯏ ꯏꯅꯦꯕꯣꯛ ꯏꯀꯨꯕꯣꯛꯀ ꯂꯣꯏꯃꯛ ꯈꯤꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯔꯅꯤ꯫ ꯆꯥꯔꯣ ꯀꯩꯅꯣ ꯍꯥꯟꯅꯁꯨ ꯄꯨꯟꯅ ꯆꯥꯗꯕꯒ ꯆꯞ ꯃꯥꯟꯅꯩꯗꯨꯕꯣ ꯆꯥꯛ ꯄꯨꯟꯅ ꯊꯣꯡꯉꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯆꯥꯕꯗꯤ ꯅꯇꯩ ꯅꯅꯥꯎ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯆꯥꯕꯗꯥꯏꯅꯦ ꯊꯕꯛꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯍꯧꯕ꯫ ꯑꯗꯣ ꯅꯨꯄꯥ ꯂꯨ ꯀꯣꯛꯄꯩ ꯃꯇꯥꯡꯗꯣ ꯑꯩꯕꯨ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤꯅꯦ꯫ ꯌꯥꯝꯅ ꯈꯪꯅꯤꯡꯂꯕꯗꯤ ꯆꯥꯎꯕꯤꯗ ꯍꯪꯉꯨꯔꯣ꯫ ꯍꯥ ꯆꯥꯎꯕꯤ ꯍꯥꯏꯗꯤ ꯀꯅꯥ ꯑꯁ ꯑꯩꯁꯤꯁꯨꯕꯀꯣ ꯆꯥꯎꯕꯤ ꯍꯥꯏꯗꯤ ꯉꯥꯌꯣꯟꯕꯤꯗꯣ ꯑꯗꯨꯗ꯫ ꯑꯁ ꯉꯝꯃꯔꯣꯏꯗ ꯀꯩꯊꯦꯜ ꯇꯥꯅ ꯑꯃꯨꯛ ꯆꯠꯄꯒ ꯀꯗꯥꯏ ꯉꯥꯗꯣ ꯑꯩ ꯁꯦꯝꯂꯒ ꯊꯣꯡꯗꯣꯛꯂꯨꯔꯒꯦ ꯉꯥꯁꯤꯁꯨ ꯌꯥꯝ ꯊꯣꯡꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯃꯣꯏ ꯇꯣꯉꯥꯟꯅ ꯆꯥꯅꯤ ꯍꯥꯏꯔꯕꯅꯤꯅ꯫ ꯍꯌꯦꯡꯗꯒꯤ ꯍꯥꯏꯕꯅꯤ ꯏꯃꯥ ꯉꯁꯤꯗꯤ ꯄꯨꯟꯅ ꯆꯥꯈꯤꯅꯤ꯫ ꯁꯛꯇꯥꯁꯤꯒ
ꯁꯥꯃꯨꯅ ꯑꯩꯅ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯅꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯩꯅ ꯅꯨꯄꯤ 10ꯃꯨꯛ ꯂꯣꯟꯕꯁꯦ ꯁꯨꯡ ꯉꯝꯗ꯭ꯔꯤꯕꯁꯤꯕꯣ ꯍꯦ ꯂꯥꯏ ꯅꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯣꯠꯄꯁꯤ ꯑꯣꯠꯂꯤꯗꯀꯣ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯥꯁꯨ ꯐꯪꯍꯧꯗ ꯆꯥꯎꯕꯤꯁꯨ ꯐꯪꯗ ꯌꯥꯗꯤ ꯁꯨꯝ ꯅꯝꯁꯤꯜꯂꯛ ꯄꯣꯛꯇꯤ ꯁꯨꯝ ꯍꯧꯖꯤꯜꯂꯛ ꯃꯤꯁꯤꯁꯨ ꯁꯨꯝ ꯎꯔꯛꯇ ꯑꯗꯨꯕꯨ ꯑꯩ ꯊꯧꯅꯥꯗꯤ ꯍꯜꯂꯣꯏ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯍꯣꯠꯅꯈꯤꯅꯤ ꯅꯨꯄꯤ ꯀꯣꯏꯈꯤꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯁꯨꯝ ꯂꯩꯕꯒꯤ ꯗꯥꯎ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯣꯟꯅ ꯅꯝꯂꯒ ꯍꯥꯠ ꯑꯣ ꯐꯃꯨꯡꯗꯨꯗ ꯀꯔꯤ ꯆꯣꯔꯣꯜ ꯑꯃꯨꯛ ꯂꯣꯜꯂꯤꯕꯅꯣ ꯍꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯉꯥꯗꯣ ꯈꯔ ꯍꯥꯎꯅ ꯊꯣꯡꯉꯨ ꯃꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯑꯣ ꯊꯣꯡꯅꯤꯌꯦ ꯊꯥ 1-2 ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯥꯃꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯗꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯨ ꯉꯝꯗꯕꯅꯤꯅ ꯑꯃꯨꯛ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯃꯧ ꯍꯜꯂꯛꯄꯤ ꯃꯋꯥ ꯀꯥꯏꯅꯔꯕꯤ ꯃꯧ ꯊꯤꯗꯨꯅ ꯃꯦꯝꯃ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏꯔꯝꯃꯤ ꯃꯦꯝꯃ ꯃꯋꯥ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯆꯥꯅꯨꯄꯥ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃꯗꯤ ꯂꯩꯕꯤ ꯅꯨꯄꯤꯅꯤ ꯈꯨꯔꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯌꯥꯝꯅ ꯐꯤꯡꯕ ꯑꯃ ꯂꯩꯀꯣ ꯑꯗꯨꯅ ꯏꯕꯥꯅꯤ ꯇꯣꯏꯅ ꯎꯅꯒꯨꯝꯁꯤ ꯑꯗꯨꯒꯅꯦ ꯏꯕꯥꯅꯤ ꯂꯧꯅ ꯂꯩꯅꯕꯁꯨ ꯌꯥꯔꯣꯏꯀꯣ ꯁꯨꯝ ꯀꯣꯏꯅꯕꯕꯨꯗꯤ ꯌꯥꯏ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯤꯗꯨ ꯊꯣꯛꯏ ꯍꯣꯏ ꯂꯧꯅ ꯂꯩꯅꯗ꯭ꯔꯕꯁꯨ ꯏꯇꯩ ꯏꯅꯥꯎꯒꯨꯝꯅ ꯀꯣꯏꯅꯁꯤ ꯅꯨꯡꯁꯤꯅꯁꯤ ꯑꯗꯣ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯐꯤꯡꯕ ꯖꯥꯇꯤꯕ ꯄꯣꯏꯕꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯑꯩꯗꯧꯅ ꯏꯪ ꯇꯞꯄ ꯑꯣꯏꯅ ꯃꯄꯥ ꯂꯧꯕꯩꯅꯤ ꯑꯗꯨꯅ ꯐꯤꯡꯂꯤꯅꯤ ꯑꯗꯣ ꯁꯤ ꯑꯩꯅ ꯁꯥꯕ ꯐꯤ ꯐꯅꯦꯛꯁꯦ ꯅꯪ ꯊꯣꯛꯄ ꯌꯣꯟꯕꯤꯔꯛꯎ ꯏꯆꯥꯅꯨꯄꯥꯗꯗꯤ ꯈꯨꯔꯥꯁꯦ ꯐꯅꯦꯛ ꯂꯂꯣꯟꯕ ꯅꯨꯄꯤ ꯇꯪꯈꯥꯏ ꯅꯨꯄꯥ ꯇꯪꯈꯥꯏꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤꯀꯣ ꯍꯥ ꯁꯥꯃꯨ ꯑꯣꯏꯕꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯎꯅꯕꯗ ꯁꯨꯐꯪ ꯐꯪꯂꯔꯣꯏ ꯍꯣꯏꯗ ꯅꯨꯡꯁꯤꯕꯤꯅꯒꯤꯗꯤ ꯑꯣꯅꯤꯡꯕ ꯁꯛꯇꯝ ꯑꯣꯟꯒꯦ ꯑꯩꯗꯤ ꯑꯣꯏꯅꯤꯡꯕꯗꯣ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯣ ꯁꯤ ꯐꯤꯁꯤꯗꯤ ꯅꯪ ꯄꯥꯏꯍꯧꯔꯣ ꯑꯗꯨꯒ ꯑꯇꯩꯁꯦ ꯁꯤꯗꯤ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯑꯩ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯀꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯑꯩꯅ ꯄꯨꯈ꯭ꯔꯗꯤ ꯍꯌꯦꯡ ꯅꯪꯒ ꯀꯃꯥꯏ ꯎꯅꯅꯤ ꯍꯩꯃꯥ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯪꯂꯒꯦꯀꯣ ꯍꯣꯏ ꯃꯥ ꯑꯃꯗꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯐꯤꯁꯦ ꯌꯨꯝꯗ ꯄꯨꯔꯒꯦ ꯑꯗꯨꯒ ꯏꯃꯧꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗ ꯑꯣꯏꯅ ꯑꯩꯅ ꯂꯩꯕꯤꯕ ꯁꯥꯔꯒ ꯄꯤꯔꯒꯦ ꯅꯍꯥ ꯑꯃꯅ ꯑꯍꯜ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯃꯨꯛ ꯐꯨꯔꯛꯇꯣꯏꯖꯥꯠꯂꯥ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯃꯦꯝꯕꯒꯤ ꯃꯆꯥꯅꯤ ꯍꯥ ꯏꯁ ꯁ꯭ꯋꯥꯏ ꯂꯥꯎꯏꯍꯦ ꯁꯤꯗꯤ ꯅꯨꯄꯤ ꯁꯥꯗ ꯌꯥꯔꯣꯏꯗꯧꯔꯤ ꯍꯩꯃꯥ ꯅꯪꯕꯨ ꯃꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯦ ꯌꯥ ꯅꯪꯗꯤ ꯋꯥꯡ ꯆꯥꯎꯗꯅ ꯌꯥꯝꯅ ꯐꯖꯩ ꯍꯥꯏ ꯋꯥꯅꯤ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯗꯤ ꯆꯨꯝꯂ ꯃꯥꯜꯂꯤ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯤ ꯇꯪꯈꯥꯏ ꯅꯨꯄꯥ ꯇꯪꯈꯥꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯐꯨꯒꯦ ꯇꯧꯕꯅꯤ ꯌꯥꯔꯦ ꯈꯨꯔꯥ ꯆꯠꯄꯤꯔꯣ ꯈꯨꯔꯥꯒ ꯀꯧꯔꯛꯀꯅꯨꯍꯦ ꯏꯟꯗꯣꯝꯆꯥꯅ ꯀꯧꯔꯛꯎ ꯌꯥꯝ ꯍꯩꯅꯗꯦ ꯁꯤꯗꯤ ꯆꯠꯈ꯭ꯔꯤꯅꯤ ꯑꯩꯁꯦ ꯑꯃꯨꯛ ꯑꯣꯟꯈꯤꯗꯅ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯃꯦꯝꯃꯒꯤ ꯐꯤꯁꯤꯡꯗꯨ ꯁꯥꯃꯨꯅ ꯂꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯧ ꯅꯨꯄꯤꯒꯗ ꯂꯩꯕꯤꯔꯛꯄ ꯁꯥꯔꯒ ꯁꯨꯝ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯝ ꯇꯣꯏꯃꯜꯂꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧꯒꯅ ꯃꯄꯥ ꯁꯥꯃꯨꯒꯤ ꯃꯇꯧꯗꯨ ꯆꯤꯡꯅꯔꯛꯄꯗꯒꯤ ꯁꯥꯃꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯑꯃꯨꯛ ꯍꯧꯔꯝꯃꯤ ꯁꯣꯝꯗꯁꯨ ꯃꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯥꯃꯨꯒꯤ ꯃꯔꯝꯗ ꯈꯪꯕ ꯌꯥꯎꯔꯝꯕꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯛꯄꯗꯒꯤ ꯃꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯁꯥꯃꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯁꯤꯡꯗꯨ ꯂꯩꯈ꯭ꯔꯦ ꯏꯃꯥ ꯅꯪ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯍꯦꯛ ꯂꯥꯜꯂꯕ ꯅꯆꯥ ꯐꯠꯇꯦ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯅꯈꯣꯡꯗꯣ ꯊꯥꯡꯅ ꯀꯛꯀꯅꯤ ꯅꯆꯥꯒꯤ ꯃꯥꯁꯨ ꯌꯦꯡꯗꯕ ꯁꯥꯒꯩꯒꯤ ꯃꯥꯁꯨ ꯌꯦꯡꯗꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯀꯩꯝꯇ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯑꯍꯜꯗꯣ ꯐꯤ ꯂꯂꯣꯟꯕ ꯅꯨꯄꯤ ꯇꯪꯈꯥꯏ ꯅꯨꯄꯥ ꯇꯪꯈꯥꯏꯅꯤ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯄꯨꯟꯕꯩ ꯋꯥꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯏꯆꯥꯅ ꯉꯁꯤ ꯍꯥꯏꯔꯀꯥꯟꯁꯤꯗ ꯈꯪꯉꯤꯅꯦ ꯏꯃꯥꯁꯨ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯍꯥꯟꯅ ꯁꯨꯈꯪ ꯈꯪꯗꯦꯀꯣ ꯈꯪꯗ꯭ꯔꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯊꯥꯖꯗ꯭ꯔꯒ ꯁꯥꯃꯨ ꯍꯥꯏꯔꯤꯕ ꯑꯍꯜꯗꯣ ꯇꯞ ꯇꯥꯏ ꯐꯨꯖꯧꯅꯦ ꯃꯗꯣ ꯑꯗꯨꯕꯨꯗꯤ ꯐꯨꯗꯣꯔꯤꯕꯅꯤ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯥꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯃꯤꯡꯆꯠ ꯊꯤꯍꯟꯒꯦ ꯇꯧꯕ ꯈꯪꯗꯅ ꯏꯁ ꯁꯤꯔꯝꯅꯤꯗ ꯁꯥꯃꯨꯅ ꯉꯁꯤꯗꯤ ꯈꯔ ꯀꯨꯏꯅ ꯎꯅꯒꯦ ꯑꯩꯕꯨ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯉꯁꯤꯔꯅꯦ ꯆꯪꯒꯦꯗ ꯅꯆꯥꯅꯨꯄꯥꯁꯨ ꯈꯪꯂꯕꯗꯨꯕꯨ ꯑꯣ ꯃꯦꯝꯃ ꯑꯩ ꯂꯥꯛꯏꯌꯦ ꯅꯪꯒꯤ ꯐꯤꯗꯣ ꯈꯔꯒ ꯑꯩ ꯂꯧꯈꯤꯒꯦ ꯑꯥꯏ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯌꯨꯝꯗꯒ ꯆꯪꯉꯛꯏꯅꯤ
ꯑꯩꯅ ꯁꯣꯝꯗ ꯋꯥꯅ ꯉꯥꯏꯔꯒ ꯑꯦꯔꯥ ꯃꯁꯤ ꯊꯣꯡꯉꯥꯛꯆꯩꯁꯤꯅ ꯍꯦꯛꯇ ꯁꯜꯂꯒꯦ ꯃꯁꯤ ꯏꯁ ꯀꯔꯤꯅꯣ ꯃꯆꯥꯅꯨꯄꯥꯁꯤ ꯇꯧꯔꯤꯕꯁꯤꯅ ꯍꯩ ꯁꯤꯗꯤ ꯆꯦꯟꯕꯗ ꯉꯔꯣꯏꯅꯦ ꯃꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯥ ꯅꯍꯥꯗꯨꯅ ꯁꯥꯃꯨꯗꯨ ꯇꯞ ꯇꯥꯈꯩ ꯐꯨꯊꯔꯒ ꯃꯤ ꯈꯔ ꯇꯧꯔꯒ ꯁꯥꯒꯩ ꯍꯨꯞꯇꯨꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯄꯨꯔꯛꯂꯒ ꯊꯅꯝꯃꯤ ꯑꯩ ꯑꯣꯏꯌꯣ ꯏꯁ ꯄꯨꯅꯤ ꯄꯨꯔꯗꯤ ꯏꯃꯨꯡ ꯐꯥꯎꯕ ꯊꯤꯟꯖꯤꯜꯂꯝꯕ ꯌꯥꯕꯅꯤ ꯊꯣꯡꯒꯥꯜꯁꯤ ꯊꯥꯗꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯃꯣꯏꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯕꯖꯥꯠ ꯑꯩꯌꯣ ꯍꯩ ꯃꯃꯥ ꯏꯕꯨꯡꯉꯣ ꯃꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯡꯖꯤꯜꯂꯨ ꯂꯥꯎꯅꯦꯍꯦ ꯃꯆꯥꯅꯨꯄꯥꯅ ꯄꯥꯕꯗꯣ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨꯕ ꯑꯁꯨꯛ ꯐꯠꯇꯕ ꯑꯁꯨꯛ ꯌꯥꯝ ꯑꯣꯛꯇꯕꯩꯕ ꯃꯥꯅ ꯂꯧ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯌꯣꯟꯊꯣꯛꯂꯒ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯀꯣꯏꯕ ꯈꯪꯅꯤꯗꯅ ꯃꯥꯕꯨꯅꯤ ꯌꯥꯝ ꯇꯨꯀꯠꯆꯩꯗ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯤꯗ ꯆꯣꯛꯄ ꯑꯣꯛꯇꯕ ꯏꯀꯨꯕꯣꯛꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣ ꯑꯣꯏꯔꯗꯤ ꯑꯩ ꯏꯄꯥꯝꯗ ꯍꯟꯖꯈ꯭ꯔꯅꯤꯀꯣ ꯃꯃꯥꯅ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯃꯈꯣꯡ ꯊꯨꯗꯦꯛꯂꯒ ꯄꯨꯜꯂꯒ ꯊꯝꯒꯦꯕ ꯃꯥ ꯃꯁꯨ ꯅꯨꯄꯤꯅ ꯑꯕꯣ ꯄꯨꯄꯨꯗꯣ ꯊꯣꯡꯒꯥꯟꯗ ꯀꯞꯄꯒ ꯂꯩꯍꯧꯋꯦ ꯃꯃꯥꯏꯗꯨ ꯌꯥꯝꯅ ꯄꯣꯝꯃꯦ ꯏꯁꯨ ꯊꯣꯛꯏ ꯃꯆꯥꯅꯨꯄꯥꯅ ꯅꯄꯨꯕꯣ ꯈꯪꯗꯦꯅ ꯄꯥꯕꯅ ꯁꯥꯃꯨꯅ ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯣ ꯑꯩꯕꯨ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨꯅꯦ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯏꯔꯣꯏꯅ ꯋꯥꯏꯅꯤꯅꯦ ꯀꯔꯤꯒꯤ ꯏꯔꯣꯏꯅ ꯋꯥꯏꯕ ꯄꯥꯕꯅ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯕꯒꯤ ꯃꯤꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯣ ꯍꯩ ꯑꯌꯣ ꯆꯤꯡꯒꯅꯨꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯃꯃꯥꯅ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯄꯨꯟꯁꯤꯜꯂꯨ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯁꯦꯛꯄꯤ ꯌꯥꯟꯕꯒꯨꯝꯅ ꯌꯥꯜꯂꯒ ꯊꯝꯃꯨꯅꯦ ꯑꯩ ꯅꯆꯦ ꯃꯌꯥꯝꯗꯣ ꯀꯧꯒꯦ ꯊꯕꯛ ꯇꯧꯒꯦꯕ ꯃꯥ ꯁꯥꯃꯨ ꯃꯤꯅ ꯄꯨꯔꯛꯄꯗꯨ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯉꯩꯗꯨꯗ ꯃꯆꯥꯅꯨꯄꯥꯒ ꯃꯃꯥꯒꯅ ꯄꯨꯜꯂꯒ ꯑꯃꯨꯛ ꯊꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯡ ꯂꯥꯛꯂꯒ ꯑꯃꯨꯛ ꯆꯩꯕꯣ ꯏꯟꯕꯣ ꯇꯧꯗꯨꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯁꯥꯃꯨ ꯊꯥ 3ꯃꯨꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯂꯝꯃꯤ ꯃꯆꯥ ꯃꯃꯧꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯃꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯐꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯁꯥꯃꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯍꯤꯒꯤꯛ ꯀꯞꯄꯛꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯥꯃꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯃꯁꯥ ꯈꯔ ꯐꯒꯠꯂꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯁꯦꯟꯅꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯃꯛ